Manipurda koi PR makata na sangtharapagi mayokta tongan Manipurda le political party singi masin kangthur pa urai batare oja hojik se do jis maru we ne koi ge NPF na sui koi ge Manipurda president nun makha thang thabasi pamdre hai wafam phongdok ko leire aduga masi ge mari leina ne koi ge president rule singnarakpa case ke laibak kari oi kadage home minister na khanafam thokte dismiss to bi hairak le hai pa omaka phong le batare oja hai pa si kamani yembe Mangangsa hojik phongphong sariba Manipur miyamna ko metri degi awaba mayok naba sigi marak sida akoina thengnariba posa amani ko isagi amihut chingi oiba sarkar ama leijaba ngamdaba aduga president run ko article 356 ki makada chalaidena president ngasi administration chatharibani ko aduna hariba sida osagi democracy chatpa leibak Manipur gumba atraga atopa state mayam ko India gi leibakta ngasai miyam gi mihut na leiba ngak pasina aseng ba ngak loni aina longnari bani madu thamung amdrakanda akoina gi president run na emergency run je akoi chanari ni aduga akoina yam nga ibadi te kesunati center da su leiba aduga sona kan ju majority oiba koi ki party amana sarkar semba ngamdaba semandaba haibse masi yam tohoidaba haibitare ko fundamental rights of the people masi deprive to ba haibitare mat panena akoina logani ko aduna semna masai February 8 haibitare 2025 hogi bada si resignation pisang graba matung dagi di hari ba akan eksi akoi lae amara maduna matang sida sai singnar president runji ga nang sai kan dagi warmani ko sirai awang la kai dagi aiba kula bidu ko mana petitioner oiraga sangchalakya potu high court la high court na masi chathalaka matamda hanadi affidavit che ministry of home affairs dagi masi akoi langkatan leramani adu kan takshin badagi langkalak rela mai tranga panba masai kanama ma affidavit ama submission tore madudani ngasai hariba case si high court na kanabam tokti merit leiti na haibna singa mayama aduda irakki akano ibagi kanu du leire ko aduna hariba posak sida ngasai minister of affairs ki di hari president runsi adum mali aka legitimize tawna ba adum hona gane ba ko aduja chai case ju mai thina ba adum moina ngamna ba adum torokta bagi kanu ju lakane ba dispose tawgane ba aduna te ba khoi uri di akhoi gi mihut ni haiba ko Manipur gi miyam chi gi mihut ni haidane assembly constitution mayam dagi am thagakre adugi oiba collective oiba kanu ga ji aidi khana bagi kanu ga se akhoi gi adum log ba haigedong ni haina opposition haiba leite aduga kanu ruling haiba gi wa ngata na tabi de ko Manipur miyam gi pot si afaba government am purna ba hona ba maduda kari leigi haiba wakhalun si di adum opposition ju degi government pairam mi sing chu khana ga dong ne ba in the meantime amna maru ba daita lori ba di sai gi majority go riba BJP government haiba ta BJP party haiba ta re ko ha ki majority yo poto phajana manage tawra kanda hariba government do sustain tawna ba hotna ga da bane ba the issues and the problems se masi should be solved ko problems but should be solved ai ni ko problem ji ke sunati solve tawna ba lai bani aduna problem sing se yam kanu ni akoi na khwai shori ba se matam gi lakpa mayam chida magi concern experts sing tana da ba resource person sai ba tare ma de expert tais tawra lai mayam sing tana da ba duga nga ki oi ba some mi khara ne khai ba na traga amana hek suggestion taw de yum pham moira kanda magi autocracy ama hek sagal uba khandhaudaba unattentive oiba akoigi half heartedness oiba ko akoi pung changhongdaba haiba tare thoksawa sadaba haiba tare akoi londa ko siguma mayam sing sigi masa masa lahibaduna thoan banga tane ba ko mangsa aduna lei ba profession da akoina khunai ma chakot pa haiba sida hiram khudi makta leriba section mayam se amana ma underestimate to yade ba aduna praja mayam se samana equality ko akoigi fundamental rights na piri bane ba aduna khadi luri badi magi leijari ba pot asida 사기 그래도 군아이 요이나 디디케텔리 타박 도부두니 하이버니다 아두나 아두고 마얌도 야호도 진행하시 거기 아와시 라이리버니 어이슈 메조리티 아까 마얌 싱하시 플랍 분절라 간다 거기 리스토어 도금 짱이 하이버니다 사기 피스 그래 도리 마얌세 그래도 이거 뭐도 이노 하이버니다 마이 마얌 짜나 라이버 그노 같으니 하이버 마얌사 거 거기 머니푸르기 데리토니 카이비 야로이보 하이로 머니푸르기 히스토리보 하이로 군아이 레로 프로콘트라토 키 오이바 마기 강론싱 마얌 레이드나 시기 레미너리바 아디기 akhoi leriba kan mayam je historical background reality ko apun bagi sakta mayam sing sia masak khangna aduga phur khuding ma ke chang marna equity ben share da proportionally chakhat mina bagi vision ga si
थम्मकांदा मतम मतम की मपान करी करी इथि लाई इन्फ्लक्स की मतंग करी लाई अदु इकोनॉमी की मतंग करी करी अखोइदा तहुदब लाई हाइबसि मपांग साफु मयाम अदुम लाकनेबा पृथ्वी मफम कोनि मक्ता लाइबसि एक्सटर्नल फोर्सेस मयामना लाइयो फिर मन चैलेंज तवजि लोइ तौनरि गातनि हाइबनिदा अदु अखोइगी ओइबा लीडर सिंगना अखोइगी रेबा तौदि गवर्नमेंट याम अटेंटिव ओइना सिगुम सिसु याम अलर्ट ओइना विजिलेंट लाइना यंगजला कांदा ए सिदि ngaliंgai da singai tawsi emitop samui thingji ka haibana singa mayam singa se sum I thawa isa sa da ba ki nuai thok ba ki lan thum ta san ba ko chuna mayam sum leiba se singum sin ni ma mangang sa kuida no tawri ba se ko maram aduna hojikti tangtang panji almost khi ngasi hayang la aduna hayang ni thajadre ko lagi ban parliament da masi ngasi tangtang dunia ji adu ngasi lo ramane ba tha taruk se another 6 months lak pa ki kan du provision to parliament da proceeding tawre kan su reliable sources lagi akoi na dum tai ko aduna sigi mangjong na kan mayam se akoi gi legislative members sing legislators sing sina khal ho go do ni haibani da adu gi matam tha taruk pi gra bane ba so their weakness akoi adum pen da du adum phongdo patai aduga maram sing adu hogdi hogre adu amuk punna kamai tawdana masi lakadari next 6 months or before kano earlier ko kamai na government ama lan ba yabage haiba kano so hoi yeng ba tai masi puthomina ba tai khanna ba tai sida amaga sum kano tawdana osai gi supremacy natraga magi authoritarian gi kano jam gi kano da aina ka hele khole ka I group la o em tum la o ga khanna ba gi matam du natte haibani da yam academic oina hojikti kano ji magi maram mana phone je yang clear na transparent na sakna kan tari maram dum yang pun yami na gadong ni so akoi yeng butai adu manipur miyam gi di miyam gi kholau se isori kholau ni hari bani leijeri ba miyam gi source knowledge yumpham moiraga tholi ba thodo wa thoki yumpham moiraga miyam gi iho dum changgel kani miyam gi matam ni response ko maram ni miyam ni leiwa amada re bi se a people of manipur khoi leiri dina aduna madu gi sum nga u kholo na akoi gi kanu democratic socialism gi system da ngasai gi kanu ma thambai wa ni akoi na government ma actually madu pamraga di miyam na madu jodum kanu tawroi ko aduna miyam di suna laloi aduna miyam di matam gi thole iba thodo adugi response tawba aduga punni hingminaba ingna chimna hingma pamjo miyam gi kanodi thabakti matam leptana ningana changjala kani haibasima thamgi mawang chago